खुरुमजरी अदोन मियंग ताबिबसी टाइम्स ऑफ मणिपुर टॉम टीवी की मॉर्निंग टॉक अखोई मियाम पोकना अखोई येमिननबगी तंजादु लौजगे अदुगा अखोई ngasi yoiba akhoi times of manipur gi akhoi tom tv gi the morning talk rising the voice ming tabi akhoi punama kusu akhoi aham taram noksari ngasi impan phong liba tongan tongan paw se singda karikram paw sing the maru paw sing ori be have do miyam punna khamin nabi tanja dom tong lojage lamjing ba times ta thau longnaba miyam na oil pump sing the queue lemna khre stock the numit 15 gi thau ledi sem ben stock the numit 5 gi thau ledi karam syam haiba akhoi tongan tongan ba Chief Minister amasung akhoi CAFNPD gi minister karam samge ba minister ani khetna bi paw akhoi warol khetna bi paw sina akhoi lamjing ba times si akhoi han paw sing ori adu atopa paw sing da airport ta MP Dr. RK Ranjan miyam taram okre miyam gi sentiment khangna ILP chanhan mani Ranjan haiba paw sing yaure adu atopa paw sing da akhoi makhata ko nahol thodang da lebak kansi yellow missing ngak senor thamsi hairabadi sarkar khakta da inthopagi mahutta mipum khudimungna dai da lopum thoi haiba akiranjan gi wafam akhoi court to phongi naon thogang gi han paw se da adu atopa paw sing da citizenship amendment eki mayok ta iho kangkhalakli assam da iho leirabasu curfew komthokhi haiba paw sina akhoi han paw sing wari atopa da gari mai tharam ka nem Tarokli have a power yore, Kolkata, Manipuri, and kidnap Tawuda, Senaba Mui, Manga, West Bengal police, no party have a power, Snappy, Naral Todangi, Hanbalamai, the Pumba, Aduma, Place of Yoba Pow Sing Way. Huyelan Pow Sidana, Matam Sana Trians at Takidabra, have Hangamagana, NDPS Ekimaka, the local case, and Kaitareki, acquisition. Shirambadagi case disposed of Cray have almost the headline or ado boxing the oil pumps in the queue, Lemna Cray, post Sagi Mamal, one Kalakadrami Pioneer have paused the handbook way, Adum Kataka pausing the Manipuda ILPSC Sanarakpada, Manpek Amasulang, Tagalagli have a poem already left partition December, Taragamapal, the Manipuri Puma General strike loud Tokre have paused and Puma pausing way. Adua Hoi. Lamdamse phongya pause irei pak pause dana ekoi hanba lamai da yori basi NE station da CAB satna ba yaroi haiba men sin khre paw sina khoi han paw ore adu atu khata ko paw sinda CAB gi chai thengna oil pump sinda gari sing parem le na khre stock ki phiyom phatab dagi thau pi daba akak na tham khre haiba paw sima yaure adu CM gi manau ni haiba ma pharore haiba amaga la lawba ani phare haiba paw sina khoi irei pak paw si han lamai da phong paw sing oi adu sana le bak paw se dana pakhat naram bana miyam gi thau lohunaba pump sing da pareng sana le na khre Miyam ki tangai phadana sang da bi hen petrol diesel lokshin biganu karam shamna appeal to paw masna pho ore adu ato paw madana yok pathing banga makhal kaya manipur gi mafum kaya da yokna re heba bot amasu yaure paw amasu yaure adu makha ta ga paw sna men pack review meeting na wale manga lokre heba paw sna ko sana leba paw se gi hanba lamai da phong paw sing ori adu sangai express na citizenship act assam da oil taker mai thakre diverse sire men pack na khongjang sangsin gadawri heba paw sna headline paw ore adu mathang khradana Paw atopa paw singna pung khara kapi komthoki employees sing strike strike adu atopa paw madana pung train thogi jaren strike law thokre have paw sna sangai express han malamai da pung paw sing ore adu pokna pham paw sedana CAA sana nanana ba session khre have men pack have paw ma yaure adu ILP ga mari deina CM ga akhang ahi party sing music una khre have paw ma yaure adu atopa paw ma awang no pu amasung West Bengal la khongjang le sangsilli Assam gi Sonitpur district ta oil tanker amai thakre diver siri have paw sna phung paw ore adu makha ta ko paw da government khaktana lebak kanbang ngamloi have paw mus yawi adu January da minister respond torba yari state BJP gi another president chair se khalaba yai have paw sna hoi pon phum paw si han paw pho ore adu Asian Express tana oil pump sina gari sing queue sangalep na khre yumo na ba state gi nong mangla Manipur da kanna chu ba hore have paw sna ko headline ore adu makha ta ko paw sinda Manipur gi RDNPR Department Bu National Award Nipan Pinama Khalakle have a power na koi paw mo re adu atopa paw na stock ni mangani gi thau leri have karam sham minister gi paw si kotor phongi ngasi asing ba bi phan phongi ba paw se sing asigi maru paw sin khar khana na bi da ikai khumajara ba koi senior journalist akoi Pradip Phungjobo ming wen Punjab da akoi studio election bi le tamu bu taram oksari tamu ngasi phan phongi paw se sing asigi marak ta akoi oiri ba hojigi phongna paw sing sip kupna yeng siluba mayam da khoi ngarang se khoi Assam da khoi adu ma khoi monori state amasu oiba adu CAB chana ki ba khoi parliament pass to matung da khoi ek oin khra matung da khoi north east state sing yana da mayam phungdo khoi khongjong mayam de pan singsil khoi Assam Meghalaya khoi Nagaland phu ngarang ban ko ko am lagi asum issue mayam asi da ngai charak sida khoi
ꯑꯩꯈꯣꯏ ꯃꯤꯄꯥꯟ ꯇꯥꯡꯕ ꯂꯝꯗꯝ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯁꯤꯡꯅ ꯑꯩꯈꯣꯏꯁꯤ ꯍꯤꯡꯖꯕ ꯂꯝꯗꯝ ꯑꯃꯅꯤ ꯑꯗꯣ ꯏꯟꯁꯦꯟꯁꯤꯌꯦꯟ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯈꯛꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯃꯃꯜ ꯍꯥꯏꯒꯠꯂꯛꯄ ꯑꯗꯨꯒ ꯄꯦꯇ꯭ꯔꯣꯜꯁꯤꯅ ꯐꯪꯉꯣꯏꯗ꯭ꯔꯥꯅ ꯃꯤꯌꯥꯝꯒꯤ ꯑꯦꯂꯥꯔꯃꯤꯡ ꯑꯃ ꯃꯤꯄꯥꯏꯅꯕ ꯑꯃ ꯄꯣꯛꯄꯗꯤ ꯄꯔꯦꯡ ꯁꯥꯅ ꯀ꯭ꯌꯨ ꯂꯦꯞꯅꯕꯒꯤ ꯑꯩꯈꯣꯏ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯁꯤꯜ ꯑꯃ ꯎꯕ ꯑꯗꯨꯒꯤ ꯄꯥꯎꯁꯤꯡꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯄꯥꯎꯁꯤꯡꯗ ꯄꯨꯅꯩ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯃꯈꯛ ꯕꯜ ꯇꯧꯗꯦ ꯀꯩꯝꯁꯨ ꯂꯩꯇꯕ ꯈꯣꯠ ꯀꯩꯝ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯐꯪꯉꯣꯏꯗ꯭ꯔꯥ ꯄꯣꯠ ꯍꯥꯏꯕꯒꯤ ꯄꯥꯈꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯇꯥꯃꯣꯒꯤ ꯃꯣꯠ ꯀꯩ ꯂꯩꯕꯤꯒꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯃꯁꯥꯅ ꯇꯥꯕꯅꯦ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯄꯣꯠ ꯆꯪꯒꯗꯧꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯊꯤꯡꯈ꯭ꯔꯅꯤ ꯍꯥꯏꯔꯒꯗꯤ ꯊꯤꯡꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝꯅ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯇꯧꯕꯒꯤ ꯂꯩꯁꯜꯍꯧꯒꯦ ꯑꯩꯈꯣꯏ ꯋꯥꯠꯇꯅꯕ ꯇꯧꯕꯒꯤꯁꯤꯗ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯇꯧ ꯀꯥꯟꯁꯤꯗꯗꯤ ꯑꯩꯅ ꯂꯩꯔꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯣꯠꯇꯣꯛꯅꯅ ꯇꯧꯔꯛꯄꯅꯤꯅ ꯃꯥꯔꯀꯦꯠꯁꯤꯗ ꯄꯣꯠꯁꯤ ꯍꯥꯟꯅ ꯊꯨꯅ ꯀꯪꯁꯤꯜꯂꯛꯄ ꯍꯦꯜꯂꯛꯄ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯤꯃꯥꯟ ꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯐꯝ ꯊꯣꯛꯏ ꯁꯔꯀꯥꯔꯅꯁꯨ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯅꯕ ꯋꯥꯠꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯑꯦꯁꯣꯔ ꯇꯧꯔꯒ ꯑꯗ ꯄ꯭ꯔꯖꯥꯒꯤꯁꯤꯡꯁꯨ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯇꯞꯊꯅꯕ ꯑꯗꯨꯒ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯑꯟꯀꯟꯇ꯭ꯔꯣꯜ ꯕꯥꯏꯌꯤꯡ ꯂꯩꯈ꯭ꯔꯒꯗꯤ ꯄꯣꯠꯁꯤ ꯇꯨꯝꯁꯤꯟꯕꯁꯨ ꯍꯥꯜꯂꯦ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯇꯕ ꯄꯣꯠꯁꯨ ꯂꯩꯁꯜꯍꯧꯕꯒꯤ ꯆꯥꯟꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯤꯔꯤ ꯄꯣꯠꯇꯨ ꯆꯨꯝꯃꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯎ ꯂꯥꯛꯑꯔꯣꯏ ꯍꯥꯏꯁꯤ ꯈꯔ ꯑꯗꯨꯝ ꯂꯥꯛꯆꯔꯒ ꯑꯣꯏꯔꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯁꯟꯕꯁꯨ ꯍꯦꯟꯖꯟ ꯂꯩꯁꯜꯂꯨꯔꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤꯑꯣꯏ ꯂꯣꯏꯅꯕꯗ ꯑꯋꯥꯕ ꯃꯌꯥꯝ ꯂꯣꯏ ꯅꯪꯃꯤꯟꯅꯩꯗꯅ ꯑꯗꯣ ꯅꯪꯃꯤꯟꯅꯗꯅꯕ ꯑꯩꯈꯣꯏ ꯏꯁꯥ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯀꯤ ꯂꯣꯖꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯒꯗꯤ ꯃꯃꯜꯁꯨ ꯍꯦꯟꯒꯠꯂꯛꯏ ꯑꯗꯣ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯄꯁꯤ ꯀꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯀꯦꯗ ꯄꯣꯠꯁꯤ ꯋꯥꯠꯂꯀꯥꯟꯗ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯏꯗꯅ ꯑꯗꯣ ꯑꯥꯔꯇꯤꯐꯤஷꯤꯌꯦꯜꯂꯤ ꯀꯔꯕꯥꯔꯁꯦ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒꯁꯨ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯁꯤ ꯂꯩꯔꯦ ꯍꯥꯏꯔꯣꯅꯦ ꯄꯦꯇ꯭ꯔꯣꯜꯒꯤ ꯌꯥꯝꯅ ꯋꯥꯠꯂꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯂꯨꯅꯤ ꯆꯦꯡꯅꯤ ꯀꯩꯅꯣꯝ ꯋꯥꯠꯂꯦ ꯍꯥꯏꯔꯣꯅꯦ ꯋꯥꯠ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯠꯍꯟꯂꯒ ꯇꯨꯡꯁꯤꯜꯂ ꯊꯝꯃꯨ ꯍꯌꯦꯡ ꯐꯥꯎꯗꯤ ꯃꯃꯜ ꯑꯗꯨ ꯉꯁꯤꯗ ꯂꯨꯄꯥ 10 ꯄꯤꯔꯝꯕꯗ ꯍꯌꯦꯡ ꯂꯨꯄꯥ 10 ꯄꯤꯔꯛꯑꯅꯤ ꯑꯗꯨꯅ 10 ꯄꯤꯔꯒ ꯌꯣꯟꯁꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯔꯕꯥꯔꯗꯒꯤ ꯁꯥꯟꯅꯕꯒꯤ ꯄꯣꯠꯁꯨ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯑꯃꯗꯨꯅ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡꯁꯨ ꯑꯩꯈꯣꯏ ꯇꯧꯕꯤꯅꯨ ꯑꯅꯤꯁꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁ ꯐꯤꯛꯁꯦꯁꯟꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡ ꯗꯨꯀꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯣꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯜꯁꯤꯡ ꯊꯦꯠꯄꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯄꯤꯜ ꯇꯧꯕꯗꯤ ꯌꯥꯝ ꯐꯖꯕ ꯇꯣꯉꯥꯟ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕ ꯃꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯗꯕꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯇꯤꯜꯍꯧꯅ ꯀꯌꯥ ꯄꯤꯔꯤ ꯊꯥꯎꯅ ꯀꯌꯥ ꯄꯤꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯗꯕ ꯃꯌꯥꯝ ꯄ꯭ꯔꯖꯥꯁꯤꯡ ꯆꯃꯝꯅꯕ ꯂꯩ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯅ ꯂꯩꯔꯤꯕꯁꯤꯗꯤ ꯇꯥꯃꯣ ꯀꯃꯥꯏꯅ ꯌꯦꯡꯕꯤꯒꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦ ꯉꯁꯥꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯁ꯭ꯄꯦꯁꯦꯜꯂꯤ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯃꯌꯥꯝꯁꯤꯗ ꯄ꯭ꯔꯖꯥꯁꯨ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯍꯟꯕ ꯑꯩꯈꯣꯏ ꯁ꯭ꯇꯣꯛꯁꯤ ꯂꯩꯔꯤ ꯁ꯭ꯇꯣꯛꯁꯤ ꯉꯁꯥꯏ 10 ꯂꯩꯔꯤ ꯍꯥꯏꯕꯅꯤ 5 ꯂꯩꯔꯤ ꯍꯥꯏ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁ꯭ꯇꯣꯛꯁꯤ ꯂꯩꯔꯤ ꯁꯤꯐꯥꯎꯁꯤ ꯌꯦꯟꯊꯣꯛꯅꯁꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯇꯧꯕ ꯍꯥꯏꯁꯤ ꯑꯩꯅ ꯂꯩꯁꯤꯟ ꯀꯥꯟꯁꯤꯗ ꯃꯤ ꯑꯇꯣꯞꯄ ꯋꯥꯠꯍꯧꯗꯣꯏꯅꯤ ꯈꯪꯕꯤꯕ ꯑꯗꯨꯅ ꯄꯨꯂꯞ ꯌꯦꯟꯅꯕꯩꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯔꯦꯁꯅꯤꯡ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯔꯦꯁꯅꯤꯡ ꯇꯧ ꯀꯥꯟꯁꯤꯗ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯇꯣ ꯍꯦꯟꯅ ꯂꯩꯗꯕ ꯑꯩ ꯄꯩꯁꯥ ꯄꯥꯏꯌꯦꯅ ꯍꯌꯦꯡ ꯃꯊꯪ ꯊꯥꯕ ꯀꯣꯟꯅꯅꯕ ꯂꯩꯁꯟꯅꯤꯡꯉꯤ ꯀꯥꯟꯁꯤꯗ ꯃꯤ ꯑꯃꯗ ꯋꯥꯠꯍꯧꯗꯣꯏꯅꯤ ꯈꯪꯕꯤꯕ ꯑꯗꯨ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯅ ꯑꯗꯨꯒ ꯌꯦꯟꯅꯕꯒꯤ ꯑꯔꯩꯕ ꯈꯔ ꯌꯥꯝ ꯂꯩꯇ꯭ꯔꯒꯗꯤ ꯈꯔ ꯑꯔꯩꯕꯁꯤ ꯌꯦꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯈꯟꯃꯤꯟꯅꯔꯒꯗꯤ ꯁꯤꯒꯤ ꯄꯦꯅꯤꯛꯁꯤ ꯈꯔꯁꯨ ꯍꯟꯊꯒꯗꯧꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯊꯥꯎ ꯂꯩꯁꯤꯜꯂꯨꯕꯗꯒꯤ ꯇꯣꯉꯥꯟꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯥꯎꯁꯦ ꯂꯩꯅꯕꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯅ ꯍꯧꯖꯤꯛ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯇꯤꯡ ꯐꯪꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀ꯭ꯌꯨ ꯃꯌꯥꯝ ꯂꯦꯞꯅꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯒꯗꯕ ꯑꯣꯏꯜ ꯄꯝꯁꯤꯡꯗ ꯄꯔꯦꯡ ꯂꯦꯞꯅꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯆꯠꯅꯕꯤꯁꯤꯗ ꯇꯥꯃꯣꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯗꯦ ꯅꯠꯇ꯭ꯔꯒ ꯀꯩ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯌꯥꯒꯦ ꯍꯥꯏꯕ ꯀꯩ ꯁꯖꯦꯁꯟ ꯄꯤꯕꯤꯕ ꯌꯥꯒꯦ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯂꯩꯁꯟ ꯀꯥꯟꯁꯤꯗ ꯃꯤ ꯑꯃ ꯋꯥꯠꯍꯧꯗꯣꯏꯅꯤ ꯑꯩ ꯗꯔꯀꯥꯔ ꯂꯩꯗ ꯑꯗꯨꯝ ꯂꯩꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯦꯛꯇ ꯊꯥ ꯑꯃꯒꯤ ꯇꯨꯡꯁꯤꯜꯍꯧꯒꯦ ꯆꯦꯛ ꯑꯃ ꯇꯨꯡꯁꯤꯜꯂꯒꯦ ꯇꯧ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯨ ꯃꯥꯔꯀꯦꯠꯇ ꯄ꯭ꯔꯦꯁꯔꯗꯨ ꯍꯦꯜꯂꯛꯀꯗꯣꯏꯅꯤ ꯄ꯭ꯔꯦꯁꯔ ꯍꯦꯜꯂꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯃꯥꯡꯖꯗ ꯀꯩꯅꯣ ꯃꯃꯜ ꯇꯥꯡꯈꯠꯂꯛꯇꯣꯏꯅꯤ ꯑꯩꯅ ꯍꯦꯛ ꯂꯩꯒꯦ ꯑꯣꯝꯁꯤꯜꯂꯛꯀꯥꯟꯁꯤꯗ ꯃꯃꯜ ꯇꯥꯡꯈꯠꯂꯛꯇꯣꯏꯅꯤ ꯑꯗꯒꯤ ꯇꯥꯡꯈꯠꯂꯛꯄꯗ ꯅꯠꯇꯅ ꯀꯔꯕꯥꯔ ꯇꯧꯔꯤ ꯀꯥꯡꯕꯨꯁꯨ ꯕ꯭ꯂꯦꯛꯇ ꯊꯥꯗꯣꯛꯑꯒ ꯕ꯭ꯂꯦꯛꯇꯅ ꯍꯦꯟꯅ ꯑꯣꯏꯖꯩ ꯀꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯈꯤꯇꯪ ꯕ꯭ꯂꯦꯛꯀꯤ ꯈꯔ ꯍꯦꯟꯅ ꯃꯃꯜ ꯐꯪꯉꯗꯤ ꯐꯔꯦ ꯀꯥꯏ ꯈꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯁꯨ ꯂꯥꯛꯇꯣꯏꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯈꯤꯇꯪ ꯏꯁꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤन ꯅꯥꯏꯅ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯆꯤꯟꯖꯥꯛꯇꯗꯤ ꯋꯥꯠꯇ ꯌꯥꯄꯣꯟꯇꯦ ꯑꯗꯨꯒ ꯊꯥꯎꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯊꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯤꯇꯪ ꯃꯔꯤꯟꯁꯨ ꯂꯩꯕ ꯑꯃ ꯐꯩꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕꯁꯤꯕꯨꯗꯤ ꯈꯔ ꯆꯥꯎ ꯂꯣꯡ ꯗꯤꯁꯇꯦꯟꯁ ꯆꯠꯆꯔꯦꯀꯣ ꯏꯝꯐꯥꯜ ꯃꯅꯨꯡ ꯁꯥꯏꯀꯜꯅ ꯀꯣꯟꯅ ꯃꯐꯝ ꯉꯥꯛꯇꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯑꯃꯗ ꯃꯌꯥꯝꯅ ꯍꯥꯏꯅꯔꯝꯃꯤ ꯏꯝꯐꯥꯜꯁꯦ ꯁꯥꯏꯀꯜ ꯁꯤꯇꯤꯅ ꯍꯥꯏꯅꯔꯝꯃꯤ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯑꯩꯈꯣꯏ MS ꯄ꯭ꯔꯚꯥꯀꯔ ꯍꯥꯏꯅ ꯊꯥꯏꯅꯒꯤ ꯖꯔꯅꯦꯂꯤꯁꯅꯤ ꯃꯥꯁꯤ ꯍꯧꯖꯤꯛꯄꯨꯗꯤ ꯔꯤꯇꯥꯌꯔ ꯇꯧꯔꯒ ꯀꯩꯅꯣ ꯂꯩꯔꯦ ꯕꯦꯡꯒꯂꯣꯔ ꯃꯩꯁꯨꯔ ꯂꯩꯔꯦ ꯑꯗꯣ ꯃꯥꯒ ꯎꯅꯀꯥꯟꯗ ꯍꯥꯏꯗꯕ ꯏꯝꯐꯥꯜ ꯃꯥꯅ ꯑꯍꯥꯟ ꯂꯥꯛꯑꯒ 1960 ꯂꯥꯛꯑꯦ ꯃꯥꯁꯦ ꯑꯗꯩ ꯂꯥꯛꯀꯥꯟꯁꯤꯗ ꯁꯨꯇꯤ ꯊꯥꯅꯕ ꯃꯇꯝ ꯁꯥꯏꯀꯜ ꯃꯌꯥꯝꯁꯦ ꯋꯪ
ꯍꯥꯏꯗꯣꯔꯛꯄꯁꯦ ꯃꯥꯅ ꯃꯉꯣꯟꯗ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯅ ꯍꯥꯏꯗꯤ ꯑꯇꯩ ꯑꯇꯩ ꯁꯥꯏꯀꯜ ꯑꯃꯨꯛ ꯍꯜꯂꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯏꯀꯜ ꯊꯧꯔꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯧꯅꯥꯗꯨ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯥꯎ ꯈꯤꯇꯪ ꯋꯥꯠꯂꯛꯀꯗꯧꯔꯦꯕ ꯁꯤ ꯄꯔꯃꯅꯦꯟ ꯋꯥꯠꯇꯧꯁꯨ ꯅꯠꯇꯦꯅ ꯈꯔ ꯃꯇꯝ ꯈꯔ ꯂꯦꯞꯆꯁꯅꯨ ꯁꯥꯏꯀꯜ ꯊꯧꯔ ꯂꯣꯏꯔꯦ ꯁꯥꯏꯀꯜ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗ ꯃꯤ 7-9 ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10 to 11 12 ꯇꯝꯕ ꯐꯥꯎꯕꯗ ꯃꯁꯥ ꯃꯁꯥ ꯒꯥꯔꯤ ꯑꯃ ꯂꯩꯅꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯄꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯦꯗꯨꯗꯒꯤ ꯍꯤꯡꯉꯤꯕ ꯃꯌꯥꯝ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯑꯗꯨ ꯀꯜꯆꯔꯗꯤ ꯑꯩꯈꯣꯏ ꯊꯥꯎ ꯂꯤꯇꯔꯗ 200 ꯄꯤꯕ ꯇꯥꯔꯒꯁꯨ ꯕ꯭ꯂꯦꯛꯇꯒꯤ ꯂꯩꯔꯒꯁꯨ ꯍꯥꯜꯂꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯅꯤꯒ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯏ ꯇꯨꯡꯗ ꯄꯛꯄꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯁꯤꯗ ꯇꯥꯃꯣ ꯀꯩ ꯑꯄꯤꯟ ꯇꯝꯅꯤꯡꯕ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯖꯨꯃꯔ ꯑꯩꯈꯣꯏꯒꯤ ꯀꯟꯖꯨꯃꯔ ꯀꯜꯆꯔꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨ ꯀꯟꯖꯨꯃꯔ ꯀꯜꯆꯔꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯁꯔꯚꯥꯏꯚ ꯇꯧꯕ ꯌꯥꯎꯔꯤꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯥꯔ ꯁꯥꯔꯤꯕ ꯃꯣꯇꯣꯔꯁꯥꯏꯀꯜ ꯁꯥꯔꯤ ꯀꯥꯡꯕꯨꯗ ꯁꯤ ꯄꯥꯝꯃꯤꯅꯦꯕ ꯑꯗꯩꯗ ꯔꯤꯚꯔꯁ ꯇ꯭ꯔꯦꯟꯁꯤ ꯑꯇꯩꯗꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯐꯥꯎ ꯌꯧꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯥꯔ ꯂꯩꯔꯒ ꯀꯩꯅꯣꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯒꯤ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯑꯣꯏꯅ ꯈꯟꯅꯔꯤꯅ ꯃꯣꯇꯣꯔ ꯊꯧꯔꯒ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯩꯗ ꯑꯁꯣꯝꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯂꯩ ꯀꯥꯟꯁꯤꯗꯕ ꯁꯥꯏꯀꯜ ꯑꯃꯨꯛ ꯂꯣꯏ ꯍꯟꯅꯔꯛꯑꯦꯕ ꯁꯨꯝ ꯌꯥꯝ ꯇꯉꯥꯏ ꯐꯗꯕꯗ ꯅꯣꯡ ꯆꯨꯔꯒꯗꯤ ꯁꯥꯏꯀꯜ ꯊꯧ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯅꯨꯡꯁꯥ ꯁꯥꯔꯒ ꯁꯥꯏꯀꯜ ꯊꯧ ꯅꯨꯡꯉꯥꯏꯇꯦ ꯍꯩ ꯂꯩꯖꯈ꯭ꯔꯒꯁꯨ ꯑꯇꯩ ꯃꯇꯝꯗ ꯁꯥꯏꯀꯜꯗ ꯅꯨꯡꯉꯥꯏ ꯏꯜꯂꯒ ꯈꯣꯡꯅ ꯆꯠꯂꯒ ꯀꯩꯊꯦꯜ ꯀꯥꯞ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯁꯥꯏꯀꯜ ꯏꯜꯂ ꯊꯣꯛꯅꯔꯛꯄ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯒꯤ ꯑꯍꯟꯒꯁꯤ ꯑꯣꯐꯤꯁ ꯀꯥꯞꯀꯁꯤ ꯁꯨꯠ ꯇꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯏꯀꯜ ꯑꯃ ꯃꯃꯥꯡꯗ ꯕꯥꯁꯀꯦꯠ ꯑꯃ ꯍꯥꯞꯄꯒ ꯁꯥꯏꯀꯜ ꯑꯃ ꯊꯧꯀꯁꯤ ꯂꯦꯝ ꯑꯣꯏꯅ ꯆꯠꯅꯔꯛꯑꯦꯕ ꯁꯨꯝ ꯑꯗꯨꯒꯤ ꯂꯦꯝ ꯆꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯀꯣꯟꯁꯤꯌꯁ ꯌꯥꯝ ꯑꯣꯏꯀꯣ ꯑꯗꯨꯅ ꯒꯥꯔꯤ ꯊꯧ ꯀꯥꯟꯁꯤꯗ ꯐ꯭ꯌꯨꯜ ꯕꯔꯟ ꯇꯧ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯑꯦꯛꯖꯣꯁꯇꯨꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯀꯩꯅꯣꯁꯤꯗ ꯄꯣꯂꯨꯁꯟꯁꯤ ꯍꯦꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯀꯣꯟꯁꯤꯌꯁ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯍꯛꯆꯥꯡꯁꯨ ꯐꯩ ꯁꯥꯏꯀꯜ ꯊꯧꯕ ꯀꯥꯟꯁꯤ ꯀꯥꯏ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯍꯣꯂꯦꯟ ꯆꯠꯀꯥꯟꯁꯤꯗ ꯍꯣꯂꯦꯟꯒꯤ ꯁꯤꯗ ꯁꯥꯏꯀꯜ ꯈꯥꯝꯕꯝ ꯃꯌꯥꯝꯁꯦ ꯄꯤꯛ ꯀꯩꯊꯦꯜ ꯃꯌꯥꯝꯁꯤꯗꯕ ꯑꯩꯈꯣꯏꯒꯤ ꯕꯥꯔꯁꯤ ꯊꯝꯃꯒ ꯄꯨꯟ ꯊꯝꯕꯒꯤ ꯁꯥꯏꯀꯜ ꯃꯌꯥꯝ ꯈꯥꯝꯕꯝ ꯃꯌꯥꯝꯒ ꯊꯝꯗꯅꯕ ꯑꯗꯣ ꯑꯁꯣꯝꯒꯤ ꯇ꯭ꯔꯦꯟꯁꯤ ꯑꯁꯣꯝꯗ ꯍꯥꯏꯗꯣꯔꯛꯄ ꯑꯣꯏꯅ ꯇꯧꯔꯤꯑꯦꯕ ꯁꯨꯝ ꯑꯗ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯀꯜꯆꯔꯗꯨꯗ ꯉꯁꯥꯏ ꯍꯥꯏꯗꯣꯏꯅꯤ ꯏꯃꯨꯡꯗ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯒꯥꯔꯤ ꯑꯃ ꯄꯥꯏꯔꯛꯑꯗꯤ ꯍꯥꯏꯕ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯂꯦꯝꯅꯕꯤ ꯑꯣꯏꯅ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ CFNPD ꯃꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯋꯥꯔꯕꯨꯗ ꯆꯠꯅꯤꯡꯉꯦꯅ ꯃꯥ ꯍꯧꯗꯣꯛꯄ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯄꯥꯏꯑꯣꯅꯔ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯔꯥꯏꯗꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯣꯠ ꯄꯤꯕ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯥꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯪꯏ ꯐꯪꯁꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯔꯥꯝ ꯁ꯭ꯌꯥꯝ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯃꯤꯅꯤꯁꯇꯔꯁꯨ ꯑꯗꯨꯝ ꯁꯥꯏꯀꯜ ꯊꯧꯕꯒꯤ ꯆꯠꯅꯕꯤ ꯇꯧꯁꯦꯅ ꯑꯄꯤꯜ ꯇꯧꯔꯤ ꯑꯗꯨꯕꯨ ꯇꯥꯃꯣ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯝꯇꯪ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯌꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯄꯨ ꯑꯃꯗꯤ ꯑꯣꯏꯔꯀꯥꯟꯗ ꯂꯩꯉꯥꯛꯀꯤ ꯃꯄꯨꯁꯤꯡꯒꯤꯅ ꯍꯥꯏꯔꯛꯄ ꯋꯥꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥ ꯂꯩꯕꯥꯛꯇ ꯇꯥꯍꯩꯗꯦ ꯀꯥꯏꯕ ꯑꯍꯟꯒꯤ ꯆꯠꯅꯕ ꯂꯣꯟꯆꯠ ꯂꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯉꯤꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤꯕ ꯉꯔꯥꯡ ꯑꯣꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯪ ꯑꯩ ꯃꯇꯦꯛꯇꯪ ꯄꯟꯖꯕꯗ ꯑꯩꯈꯣꯏꯒꯤ CFPD ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯏꯁꯇꯣꯛꯇ ꯑꯩꯈꯣꯏ ꯊꯥꯎ ꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯊꯥꯎ ꯂꯩꯔꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯤ ꯑꯇꯣꯞꯄ ꯚꯥꯁꯟ ꯑꯃꯗꯅ ꯑꯃꯨꯛ ꯁꯅꯥꯏ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯕ ꯇꯥꯏꯝꯁꯇ ꯀꯣꯠ ꯇꯧꯏ ꯏꯁꯇꯣꯛꯇ ꯅꯨꯃꯤꯠ 15ꯒꯤ ꯊꯥꯎ ꯂꯩꯔꯤꯑꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯅ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯕ ꯋꯥꯍꯩ ꯑꯃ ꯊꯣꯛꯍꯜꯂꯤ CFPD ꯃꯤꯅꯤꯁꯇꯔ ꯄꯥꯏꯔꯤꯕ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯏꯁꯇꯣꯛꯇ ꯂꯩꯔꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯖꯦꯟꯠ ꯒꯚꯔꯟꯃꯦꯟꯠꯅꯤ ꯃꯥꯒꯤ ꯀꯟꯁꯜ ꯒꯚꯔꯟꯃꯦꯟꯠꯅꯤ ꯃꯥꯅ ꯄꯥꯏꯖꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯊꯥꯎ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯅꯨꯃꯤꯠ 15ꯒꯤ ꯊꯥꯎ ꯂꯩꯔꯤꯅ ꯍꯥꯏ ꯁꯤꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯆꯃꯝꯅꯕ ꯑꯃ ꯄꯣꯜꯂꯤ ꯃꯁꯤꯃꯒꯤ ꯀꯟꯇ꯭ꯔꯗꯤꯛꯁꯟ ꯂꯩꯕꯗꯤ ꯇꯥꯃꯣ ꯀꯩ ꯃꯣꯠ ꯊꯝꯕꯤꯅꯤꯡꯒꯦ ꯁꯤꯒꯤꯁꯦ ꯃꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯗꯕꯒꯤ ꯄꯣꯠꯅꯤ ꯁꯔꯀꯥꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯗꯕꯒꯤꯕ ꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯑꯦ ꯁꯔꯀꯥꯔꯗꯒꯤ ꯉꯔꯥꯡꯒꯤꯗꯨ ꯁꯤꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯔ ꯄꯣꯖꯤꯁꯟ ꯁꯤꯅꯤ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯂꯩꯔꯤ ꯅꯠꯇ꯭ꯔ 6ꯅꯤꯒꯤ ꯂꯩꯔꯤ ꯆꯞ ꯆꯥꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯄ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯅꯤꯃꯛꯀꯤ ꯆꯌꯦꯠꯅꯕ ꯂꯩꯕꯁꯤꯅ ꯃꯌꯥꯝꯗ ꯃꯤꯌꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯣꯝ ꯇꯤꯚꯤꯅ ꯐꯪꯖꯕ ꯄꯥꯎꯗ ꯉꯁꯤ ꯑꯌꯨꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯄꯥꯎꯗꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯑꯩꯈꯣꯏ ꯐꯨꯜ ꯂꯣꯗꯦꯗ ꯇ꯭ꯔꯛꯁꯦ ꯉꯔꯥꯡ ꯑꯩꯈꯣꯏ 90 ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯌꯧꯅ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯉꯔꯥꯡ ꯌꯧꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯐꯥꯎꯗꯤ ꯌꯧꯔꯛꯄꯒꯤ ꯄꯥꯎꯗꯤ ꯐꯪꯗ꯭ꯔꯤ ꯈꯔꯁꯨ ꯌꯧꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯣꯔꯅꯤꯡ ꯇꯣꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯃꯤꯌꯥꯝ ꯃꯤꯄꯥꯏꯕꯤꯒꯅꯨ ꯊꯥꯎꯒꯤ ꯈꯨꯗꯣꯡꯆꯥꯕ ꯋꯥꯒꯅꯤ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯇꯥꯃꯣ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯁꯥꯃꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯁꯤ ꯐꯣꯡꯅꯔꯤꯕ ꯄꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯏꯍꯧ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ CA ꯕꯤꯟꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ILPꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯆꯪꯁꯤꯜꯂꯤ ꯑꯗꯣ ꯍꯧꯁꯤ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯩꯈꯣꯏ CABꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯃꯦꯟꯄꯦꯛꯀꯤꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄꯣꯁꯄꯣꯟ ꯇꯧꯔ ꯂꯥꯛꯈꯤꯕꯅꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈ꯭ꯔꯦ ꯋꯥꯔꯦꯞꯁꯤꯡꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯅꯔꯦ ꯑꯗꯣ ꯇꯥꯃꯣ ꯃꯦꯟꯄꯦꯛ ꯂꯧꯔꯤꯕ ꯐꯤꯔꯞꯁꯤꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯥꯏꯕꯔꯤꯡ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯁꯤꯡꯁꯤꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯒꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯇꯥꯃꯣ ꯁꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯦꯟꯄꯦꯛꯀꯤꯁꯨ ꯈꯤꯇꯪ ꯈꯟꯖꯥꯟꯅꯕ ꯄꯣꯠ ꯈꯔ ꯂꯩꯔꯨꯔꯦꯀꯣ ꯃꯣꯏꯁꯨ ꯈꯤꯇꯪ ꯉꯥꯏꯍꯥꯛꯇꯪ ꯇꯣꯛꯑꯒ ꯑꯃꯨꯛ ꯍꯩꯒꯠꯂꯛꯄꯒꯤ ꯁꯦꯀꯦꯟ ꯊꯣꯠꯇ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯆꯪꯕ ꯑꯗ ꯀꯃꯤꯠꯃꯦꯟꯁꯤ ꯈꯤꯇꯪ ꯋꯥꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯎꯈꯤꯕ ꯑꯩꯈꯣꯏꯅ CABꯁꯤ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤ CABꯗꯨ ꯌꯥꯅꯤꯡꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯥꯛꯇ꯭ꯔꯗꯤ ꯐꯔꯦ ꯑꯇꯩ ꯁꯤꯖꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯃꯑꯣꯡ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤ ꯁꯤꯒꯁꯨ ꯈꯤꯇꯪ ꯈꯟꯊꯍꯧꯒꯗꯧꯕꯗꯨ
खितंग खलौदबई मौंग अमदि उरे नुंगाइदबा पोताबा अदो हजिक मोइना अमुक चुमथोरे हजिकपुदि चुमथोरकानसु मयामदि थाजबई सांगो थाजबई चांसो याम हनग्रे अदुगा मेनपेक्टा हाना लेरंबा कॉन्फिडेंस खरा हनगिरन तौसे सिसि याम लाइबुथि पोरम ने खले अदुगा खुइगी ऑर्गेनाइजेशन मैम सिसु मोइ खितंग सेक्शन बा हाइदि हाइना अचौब इशू ने खंगिमने होइना अदो इशू सि फजा एसेस तौदबगी इशू सि अखोइना पामिसि कैनो मणिपुर चंगतदि यारे अखोइ समन खारा अखोइ अंत लेगे हसि अदु अंत लेदोइरा अदो मयाम सि पुलप एनवायरनमेंट सि पुलप फमिनसि हाइरा नद्रगा अखोइ सि बि हाइ पोसि सुंगा भाव पोनते सुंगा चंगा लोइदौनी अखोइ चंगतसु फरे अमा चौसे फरे अदो सि कनो होइना अखोइगी एथिकली येंगांसिदा अचुमरानी येंगांसिदा सीबी है प्रोसेस कुमा फते हाइबो ओरगदि हादोगोन थोटो हा सीबी on लोथोबियो हाइदोने खoi ILP लायना लोथोगिबने रु खाय ILP लाकस कांसिदा खोइदा खितंगबुदि हानिस ताना लाको पोरबिने ILP पिछोरे हाइ कांस हराव बि पोति खा यावबिबा अरे सिगि खितंग बैलेंस सु खितंग वेट और मेन पैकी वफम सु खोइ लैमिनरिबा खोइ नॉर्थ ईस्ट स्टेट सिगि मरकता खोइ डिवाइड एंड पोलिस सनाबि नो अमदा पिरगा अमदा पिदबि यार हाइबा वफम मांग थंगिबु लैबने अदो होजिति खोइ असम दो जिमै हो साइ खोइ युमदंग नागालैंड ngarang phawda खोइ पुंग खरगी बन तौगी 9 to अखोइ नो अखोइ 6 to 12 फाउ बन तौर सतकी अदि अतो मेघालय गी होजि अदि वेस्ट बेंगल लोकसक होजि दिल्ली गी तोंगा स्टेट सिंग कन हो लाइ लांग अखोइ मणिपुर द लैरिबा अखोइ मणिपुर गी ओइ मेन पैक न मयाम गी दमक सु अखोइ मणिपुर प्रजा मयाम गी मुसिलगा थबक मयाम सेक्शन की मयाम गी प्रजा गी अपाम खोलाउ हि जोगी अदु होजि मेन पैक तुमिन न लैबदि नत्रि मेन पैक सु सोलिडरिटी उतना अखोइ होइ कंगला मांग द मई कतना खोतना अदि तोंगा सिटीजन मयाम सनै ने वरे मंगा दी मुंग इंक्लूड तौरी अदु मेन पैक लो पोसे अमोन बैकअप तब ngамगद्रा ngамमुइद्रा हाइबसिनि मिपामसिनि अदुने हाइ हाइ कोइगी मोमेंटम हम लेम दु थुगाइरो कांस लेबु कांस अमोन फो सपसि वाइ बसु अदु ngамबदि ओइसन ओरसु हजि हजि गिदियो न लेपदा ए हाइ ILP की पोता डिक्लेयर तौरिसि मणिपुर पिछोरे हाइसि इलाइ पिछोरे न अदे कै खितंग सिजु खितंग एसेस हो फबने लोकसभा CBC टेबल डाउन दाइसरि हाइरक्टिव अदरि कंसी BJP की है तार मैं लोकसभा दे याम मेजॉरिटी लेना अद मोइ ngамमनि नु खनमनि सि हाइजु सि हाइ खलम अखोइ मेसेज तो कांदा हाइ द कै केस्तो केम तो सुनु यार मेन थालोखिबा राज्यसभा तो नै मणि पिछोरि राज्यसभा से नि लाव अखोइना लास्ट के रिजल्ट तो 105 का 125 का कितने खेलिस बो 125 से की अखोइना सुमित तराम से गन तरा न खाइदो सोम चांग बैलेंस दे हंदुइ नेबा अद तरा सि एका से अहाम अदबो खंगमो तरा सि फंगदे खंगमो बस राज्यसभा से पास तो ngамदरे ngамoi दा खंगमो अदुना स्टेट मसा मैम मेघालय की MP अनि ले अरुणाचल अनि ले मणिपुर अनि ले मिजोरम है साइथिर कांसिदा अम चिथब द बया थांनि खंगमसिदा मणिपुर गिसु अखोइ लोरहोसु थादरे हाइरमिन अहामदले अदना सि बिथोसि हाइतरका माइ खोमगलबि स्ट्रेटजी ओइन तवेसु तसेना मसागी असेंग थमोइदि थमोइदि पिबरदा अखोइ मियाम बदि फना हाइगा गांदा बोट होय सेकंड आगारे बोट कान बइ मोंग तो बइ मोंग मालेदा असि गासे अखोइना मैन पाकना सु स्टडी तो होदोने मोइ पिरेसि करिनो तसेना अखोइ नुसिन पिरे नटगना बोट मोइ बोट कान तोरेरा कैसि खंदा होरगदि अखोइ खुदक हंदोकबदो हंदोकबे अखोइ रिजर्व इन थमगिनि हाइना किन लेमगदि हजि मोमेंटम किन काइरबगि अमु फुक वारिसे सि प्रॉब्लम थोमेता अखोइ प्रजा सिंना अखोइ मिहुत ने थाखियो मिसिंदा अखोइने पिगिबा थाजबा अखोइ रिप्रेजेंट तौर सखिबिसिंना करि तरोके हदि मतुम तारपदि प्रजा सिंगी डिसाइड पोजिशन होइबा फम थमजरगा ताव अखोइ लेफ्ट पार्टी की ताव अखोइ सी विजिट यानिंदबे फोंथोपि वांग मिहम पांथोखरे लेफ्ट पार्टी मंगा पुजलगांदा अखोइ ngरang CPI ऑफिस पांथोखि पाव मसु पावसिंग यावनरि अदो लेफ्ट पार्टी नसु अखोइ CAB की मायक अखोइ लाइब तांग त्रामपनगी दगी अखोइ पुंग ट्राइथोगी जनरल स्ट्राइक कौरे दो ngरang चीफ मिनिस्टर ना अखोइ ऑल पार्टी म्याम मु कौरगांदा अखोइ कै तौगदि के दौगदि खनमिन फम दो लेफ्ट पार्टी सिंग यावरे फेलो यावगिद्रे तामोसदि लेफ्ट पार्टी का ओरैबा सरकार तोरि फ्लिपसि तिसम कोइ येंबिया ले पार्टी भी मोइ की कनो की नेशनल ओइना CB आदि हाइबे लेफ्रेको केरो मोइना मो खतंग आइडियोलॉजिकली अखोइगी अनगी रिलीजन डिस्क्रिमिनेट ओवर एक्सी आदि का हाइरे लेगरे अदा CM न करपदो यावरगा नैनारगदि फरमदो ने नैनारट्रे CM न कौरिसिजु फै फै मैम नै तानारा कमै तौसिगे अखोइ ILP मक्ता सो अखोइ ताना होडिया रोइबदगिसु केनो हजिक ILP सिदा अखोइदा फंगी ILP से कमै इम्प्लीमेंट तौदनि खंग याम कना मेक तान खंगद्रिना समना हाय कांस कमै तौदना कना ILP पाइदोइसे हाय कांस अखोइ द वानि अखोइ थाइना बिल अमा ममंग जगी ममंग सरकार की द मणिपुर पीपल्स बिल ने पास हो कंदा नमसन थमग्री पोस असी ओरगदि डिफाइन तोएबा मी मणिपुर पीपल इस कानो हाय कांस डिफाइन तोरमिना मणिपुर पीपल ना तबसिन ILP पाइदोने हाइरना
ꯍꯧꯖꯤꯛꯁꯤꯗ ILP ꯄꯥꯏꯔ ꯆꯪꯗꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯍꯦꯛꯇ ꯋꯥꯅꯦꯕ ꯑꯦꯌꯔꯄꯣꯔꯠꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯇꯤ ꯂꯥꯛꯏ ꯃꯤ ꯂꯥꯛꯏꯗꯅ ꯂꯥꯛꯀꯥꯟꯁꯤꯗ ꯀꯅꯥꯅꯣ ILP ꯌꯥꯎꯔꯕ ꯍꯪꯗꯣꯏꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯪꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯄ꯭ꯔꯣꯁꯦꯁ ꯀꯃꯥꯏꯅ ꯊꯝꯗꯣꯏꯔꯥ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅ ꯀꯅꯥ ꯂꯧꯗꯣꯏꯅꯣ ꯑꯗꯨꯒꯤ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯤꯇꯣꯞ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯅꯥꯅꯣ ꯃꯤꯇꯣꯞ ꯑꯣꯏꯗꯣꯏꯁꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯨꯏꯅ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯖꯦꯅꯦꯔꯦꯁꯟ 3-4 ꯂꯩꯕꯁꯤ ꯑꯁꯤꯁꯤꯡꯁꯤ ꯁꯣꯛꯇꯣꯏꯔꯥ ꯀꯥꯏ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯥꯛꯀꯅꯤ ꯃꯤ ꯍꯦꯔꯦꯁꯃꯦꯟ ꯇꯧꯕꯒꯤ ꯄꯣꯠꯁꯨ ꯂꯥꯛꯄꯒꯤ ꯆꯥꯟꯁꯁꯨ ꯌꯥꯝ ꯂꯩꯗꯅ ꯑꯗ ꯁꯤ ꯃꯌꯥꯝꯁꯤ ꯀꯨꯞꯅ ꯅꯩꯅꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯀꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯗ ꯅꯠꯇꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧ ꯌꯥꯗꯕꯒꯤ ꯑꯦꯌꯔꯄꯣꯔꯠꯇ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯕꯁꯁꯦ ꯀꯨꯝꯊꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯂꯦꯕꯔ ꯃꯌꯥꯝꯗꯣ ꯐꯥꯔꯒ ꯇꯧꯗꯣꯏꯔꯥ ꯂꯦꯕꯔ ꯅꯠꯇꯕ ꯃꯌꯥꯝꯗꯨꯗꯤ ꯀꯝꯗꯧꯕ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯇꯩ ꯁ꯭ꯇꯦꯠꯇ ꯆꯪꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝ ꯆꯠꯀꯥꯟꯁꯤꯗ ꯑꯩꯁꯨ ꯑꯗꯨꯝ ILP ꯂꯧꯗ ꯌꯥꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯦꯛ ꯇꯧꯗꯣꯏꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯛ ꯃꯥꯟꯅꯔꯦꯅ ꯊꯥꯗꯣꯛꯇꯣꯏꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯗꯩ ꯂꯣꯟ ꯃꯥꯟꯅꯔꯦ ꯊꯥꯗꯣꯛꯇꯣꯏꯔꯥ ꯄꯣꯠꯀꯁꯤ ꯈꯔ ꯂꯥꯛꯀꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯍꯧꯗ꯭ꯔꯒꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯗ ꯋꯥꯔꯒꯅꯤ ꯑꯗꯨꯒ ILP ꯂꯩꯔꯒꯁꯨ ꯏꯐꯦꯛꯇꯤቭ ꯑꯣꯏꯗꯅ ꯀꯔꯤꯝꯇ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧ ꯌꯥꯗꯅ ꯑꯗꯨꯝ ꯇꯣꯛꯄꯒꯤ ꯐꯤꯕꯝ ꯂꯥꯛꯀꯅꯤ ꯃꯥꯅꯤ ꯑꯩꯈꯣꯏ ILP ꯆꯠꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯇꯝ ꯁꯥꯡꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯇꯥꯟ ꯂꯥꯛꯄ ꯑꯩꯈꯣꯏ ꯁꯦꯕꯤꯕꯨ ꯅꯥꯏꯊꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ILP ꯂꯥꯛꯄ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯤꯠ ꯑꯣꯏꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯩꯈꯣꯏ ꯗꯣꯜ ꯊꯤꯟꯗꯅ ꯕꯦꯟꯖꯥꯏ ꯐꯨꯟꯗꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯑꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯣꯡꯆꯠꯇ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯝ ꯃꯥꯙꯕ ꯏꯝꯐꯥꯜꯗ ꯂꯥꯛꯈ꯭ꯔꯦ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯁ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ILP ꯄꯤꯕꯁꯤ ꯔꯥꯝ ꯃꯥꯙꯕꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯥꯛ ꯁꯟꯅ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯑꯗꯨ ꯔꯥꯝ ꯃꯥꯙꯕꯀ ꯇꯣꯡꯃꯤꯟꯅꯔꯒ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯈꯤꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯥꯒꯤ ꯐ꯭ꯂꯥꯏꯠꯇꯨꯗ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔ ꯂꯥꯛꯈꯤꯕ ꯀꯥꯡꯕꯨꯗꯤ ILP ꯄꯤꯕꯒꯤ ꯄꯥꯎꯗꯤ ꯃꯌꯥꯝ ꯇꯥꯟꯅꯕ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯆꯠꯈꯤꯕ ꯒꯨꯋꯥꯍꯥꯇꯤ ꯂꯥꯛꯈꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯃ ꯄꯤꯗ ꯔꯥꯝ ꯃꯥꯙꯕ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ILP ꯄꯤꯕ ꯑꯍꯥꯟꯕ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯤꯡꯗ ꯑꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯒꯤ ꯄꯥꯎꯁꯤꯗ ꯃꯌꯥꯝ ꯂꯣꯏ ꯐꯣꯡꯅꯈꯤꯕ ꯄꯥꯎ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯇꯦꯕꯜ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ILP ꯆꯠꯅꯒꯗꯤ ꯅꯨꯃꯤꯠꯇꯨꯃꯛꯇ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯂꯥꯛꯏꯕ ꯇꯨ ꯑꯦꯟ ꯐ꯭ꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯤꯗ꯭ꯔꯀꯥꯟꯗ ꯔꯥꯝ ꯃꯥꯙꯕ ꯈꯛꯇ ꯄꯤꯔꯒ ꯃꯌꯥꯝꯗ ꯔꯥꯝ ꯃꯥꯙꯕꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯦꯅ ꯍꯥꯏꯔꯒ ꯎꯠꯊꯣꯛꯄꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃꯈꯛ ꯃꯌꯥꯝ ꯈꯛꯅ ꯎꯕ ꯐꯪꯈꯤ ꯇꯥꯃꯣ ꯁꯤꯗ ꯀꯔꯤ ꯃꯣꯏ ꯃꯣꯠ ꯊꯝꯃꯤ ꯁꯤꯒꯤꯕꯨꯗꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯅꯤꯅ ꯁꯨꯃꯥꯏꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃꯗ ꯃꯥꯁ ꯆꯪꯕ ꯍꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯑꯦꯗꯚꯔꯇꯥꯏꯖꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯔꯦ ꯍꯥꯏꯕ ꯎꯠꯄꯒꯤ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗꯨꯕꯨꯗꯤ ꯈꯨꯗꯛꯇ ꯍꯧꯕꯁꯤ ꯍꯧꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯤꯗꯨꯅ ꯀꯅꯥꯅꯣ ꯁꯤꯗ ILP ꯂꯧꯍꯟꯗꯣꯏꯁꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯁꯨ ꯗꯤꯜꯂꯤ ꯀꯨꯏꯅ ꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯗꯤ ILP ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯗꯣꯏꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜꯅꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯗꯤ ꯏꯄꯥ ꯏꯄꯨꯗꯒꯤ ꯁꯤꯗ ꯂꯩꯔꯛꯄꯅꯤ ꯀꯩꯅꯣꯝꯃ ꯁꯔꯇꯤꯐꯤꯀꯦꯁꯟ ꯑꯃ ꯆꯪꯉꯤꯗꯅ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤ ꯃꯆꯥꯅꯤꯅ ꯃꯥꯗꯤ ꯑꯗꯩꯗꯤ ꯃꯥꯅ ꯂꯣꯏ ꯈꯪꯅꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯄ ꯍꯦꯜꯂꯛꯑꯕꯅꯤ ꯈꯪꯅꯕꯁꯨ ꯌꯥꯎꯔꯛꯀꯅꯦꯕꯁꯨ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯕꯤꯜꯗꯨꯗ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯍꯥꯏꯁꯤ ꯍꯟꯗꯛꯁꯨ ꯗꯤꯀ꯭ꯂꯦꯌꯔ ꯀꯩꯅꯣ ꯇꯧꯗ ꯌꯥꯔꯣꯏꯕ ꯈꯪꯍꯧꯗ ꯌꯥꯔꯣꯏꯕ ꯀꯅꯥꯅꯣ ILP ꯄꯥꯏꯗꯣꯏꯁꯦ ILP ꯄꯥꯏꯗꯅ ꯑꯗꯨꯝ ꯆꯪ ꯌꯥꯗꯣꯏꯁꯤꯅ ꯀꯅꯥꯅꯣ ILP ꯄꯥꯏꯔꯒ ꯆꯪꯗꯣꯏꯁꯤꯅ ꯀꯅꯥꯅꯣ ꯇꯨꯔꯤꯁ ꯃꯌꯥꯝ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨꯗ ꯐꯔꯦ ILP ꯄꯥꯏꯖꯔꯣ ꯑꯗ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯩꯔꯤꯅ ꯑꯩꯈꯣꯏ ꯔꯦꯁꯤꯗꯦꯟꯠ ꯃꯌꯥꯝꯁꯤꯗꯁꯨ ꯀꯅꯥꯅꯣ ILP ꯄꯥꯏꯗꯣꯏꯁꯦ ꯍꯥꯏꯕꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯄ ꯂꯩꯌꯦꯕ ꯈꯪꯗꯣꯛꯄ ꯐꯩꯌꯦꯕ ꯑꯗ ILPꯁꯤꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯍꯦꯟꯅ ꯆꯦꯛꯁꯤꯟꯗꯧꯕ ꯑꯃꯁꯤꯅ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟ ꯍꯥꯏꯔꯤꯅ ꯔꯦꯒꯨꯂꯦꯁꯟꯅꯦꯕ ꯇꯧꯔꯤꯁꯤ ꯑꯦꯛ ꯅꯠꯇꯦꯕ ꯔꯦꯒꯨꯂꯦꯁꯟ ꯑꯗꯨꯅꯕꯨ ꯐꯣꯟ ꯇꯧꯔꯒ ꯉꯁꯤꯗꯤ ꯆꯠꯅꯔꯦ ꯍꯥꯏ ꯌꯥꯔꯦ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯦꯛ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯇꯦꯕꯜ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯇꯦꯕꯜ ꯇꯧꯅꯤ ꯕꯤꯜ ꯑꯣꯏꯅ ꯇꯦꯕꯜ ꯇꯧꯅꯤ CB ꯇꯧꯔꯤꯁꯤ CBꯁꯤ ꯂꯣꯛ ꯁꯚꯥꯅ ꯄꯥꯁ ꯇꯧꯔꯅꯤ ꯔꯥꯖ꯭ꯌ ꯁꯚꯥ ꯄꯥꯁ ꯇꯧꯔꯅꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯣꯏ ꯇꯧꯗꯣꯏꯅꯤꯅ ꯑꯁꯤ ꯄ꯭ꯔꯣꯁꯦꯁ ꯆꯪꯕ ꯄꯣꯠꯇꯤ ꯅꯠꯇꯦꯕ ꯑꯗꯨ ꯈꯨꯗꯛꯇ ꯁꯦꯝꯗꯣꯔꯛꯑꯦ ꯈꯤꯇꯪ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤꯁꯤ ꯌꯥꯅꯦꯕ ꯍꯌꯦꯡꯗꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗꯤ ILP ꯆꯠꯅꯔꯣꯏꯅ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯄꯗ ꯑꯗꯨꯝ ꯆꯠꯈꯤꯅꯦꯕ ꯑꯗꯣ ꯕꯤꯜ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯦꯛ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯒꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯑꯒ ꯁꯤ ꯑꯦꯃꯦꯟꯃꯦꯟ ꯁꯦꯝꯗꯣꯛꯇꯣꯏꯅꯤ ꯁꯦꯝꯗꯣꯛꯀꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯥꯛꯇꯣꯏꯅꯤ ꯊꯤꯡꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯕꯤꯜ ꯄꯥꯁ ꯇꯧ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯄ꯭ꯔꯣꯁꯦꯁꯁꯤ ꯄꯔꯃꯅꯦꯟꯠ ꯑꯣꯏꯕ ꯌꯥꯝ ꯍꯦꯜꯂꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟꯁꯤꯗ ꯔꯦꯒꯨꯂꯦꯁꯟꯅꯦꯕ ꯑꯗꯨꯅ ꯃꯥꯗꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯑꯒ ꯁꯦꯝꯗꯣꯛꯄ ꯌꯥꯏꯑꯕ ꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯕꯁꯤ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯁꯦꯝꯗꯣꯛꯈ꯭ꯔꯦꯕ ꯏꯟꯅꯔ ꯂꯥꯏꯟꯁꯦ ꯍꯦꯛꯇ ꯆꯥꯝ ꯆꯅꯤ ꯁꯦꯝꯗꯣꯛꯈ꯭ꯔꯖꯥꯠꯅꯤ ꯈꯤꯇꯪ ꯑꯁꯤꯒꯤ ꯇꯤ ꯒꯥꯔꯗꯟꯒꯤ ꯃꯣꯏ ꯇꯤ ꯒꯥꯔꯗꯟ ꯁꯦꯝꯕ ꯀꯥꯟ ꯇꯧꯔꯤꯅ ꯑꯁꯥꯝꯒꯤ ꯇꯤ ꯒꯥꯔꯗꯟꯁꯤꯗ ꯂꯝ ꯈꯤꯇꯪ ꯑꯁꯣꯝꯗ ꯍꯦꯟꯖꯟꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯒ ꯂꯝ ꯇꯧ ꯍꯦꯟꯖꯟꯕꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯐꯖꯅ ꯗꯣꯀꯨꯃꯦꯟ ꯇꯧꯔꯒ ꯊꯝꯕ ꯀꯥꯡꯕꯨ ꯁ꯭ꯀꯣꯂꯔ ꯀꯥꯡꯕꯨ ꯂꯩꯌꯦꯕ ꯁꯤꯗ ꯑꯗ ꯕꯨꯙꯤꯁꯠꯚꯀꯥꯔ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯑꯁꯥꯃꯤꯁ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯥꯅ ꯏꯕ ꯋꯦꯟ ꯋꯥꯖ ꯑ ꯄꯣꯁ ꯀꯣꯂꯣꯅꯤꯌꯦꯜ ꯍꯥꯏꯅ ꯑꯥꯔꯇꯤꯀꯜ ꯑꯃ ꯂꯩ ꯁꯤꯗꯤ ꯌꯥꯎꯔꯦ ꯃꯥꯅ ILP ꯑꯁꯤ ꯌꯥꯝ ꯊꯤꯅ
ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯦꯗꯣꯛ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯔꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟꯁꯦ ꯃꯣꯏꯅ ꯀꯣꯂꯣꯅꯤ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯀꯣꯂꯣꯅꯤ ꯑꯣꯏꯅ ꯄꯥꯜꯂꯤ ꯀꯥꯟꯁꯤꯗ ꯀꯣꯂꯣꯅꯤꯗꯨꯗ ꯃꯥꯒꯤ ꯐ꯭ꯔꯟꯇꯤꯌꯔ ꯑꯦꯔꯤꯌꯥꯁꯤ ꯀꯃꯥꯏꯅ ꯁꯦꯝꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯂꯣꯒꯤ ꯀꯩꯅꯣꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯅꯩꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯒ ꯑꯃ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯁꯤꯅ ꯍꯦꯛꯇ ꯁꯦꯝꯕ ꯈꯤꯇꯪ ꯑꯦꯗꯣꯛ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯆꯪꯉꯦꯕ ꯑꯗ ꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯍꯧ ꯇꯥꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯐꯣꯟ ꯑꯃ ꯇꯧꯔꯒ ꯍꯌꯦꯡꯗꯤ ꯁꯟꯗꯣꯛꯑꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯐꯣꯟ ꯑꯃ ꯇꯧꯔꯒ ꯍꯌꯦꯡꯗꯤ ꯂꯧꯊꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯄꯣꯠꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯔꯥ ꯆꯦꯠꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅꯦ ꯃꯔꯥ ꯆꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯕꯤꯜ ꯑꯣꯏꯅ ꯑꯦꯛ ꯑꯣꯏꯅ ꯂꯩꯗꯧꯅꯦꯕ ꯑꯗꯣ ꯃꯔꯥ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯔꯦꯒꯨꯂꯦꯁꯟꯁꯤ ꯁꯦꯝꯗꯣꯛꯄꯁꯨ ꯌꯥꯏ ꯑꯩꯅ ꯍꯥꯏꯒ ꯄꯨꯂꯞ ꯂꯧꯊꯣꯛꯈꯤꯕꯁꯨ ꯌꯥꯏ ꯄꯨꯂꯞ ꯂꯧꯊꯣꯛꯄꯤ ꯅꯠꯇꯕꯤꯗ ꯁꯦꯝꯗꯣꯛꯀꯉꯁꯤ ꯀꯩꯅꯣꯁꯤꯗ ꯆꯠꯄꯁꯤꯗ ꯏꯝꯐꯥꯜ ꯋꯦꯁꯇ ꯆꯠꯂꯣꯏ ꯏꯝꯐꯥꯜ ꯏꯁꯇ ꯆꯠꯀꯅꯤ ꯀꯥꯏꯅ ꯏꯂꯥꯏ ꯂꯥꯏ ꯑꯩ ꯍꯥꯏꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯄꯣꯠꯅꯦꯕ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯀꯦꯕꯤꯅꯦꯠꯇ ꯐꯝꯃꯒ ꯅꯩꯅꯔꯒ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯒ ꯇꯔꯥꯏ ꯇꯔꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯔꯛꯏꯕ ꯑꯩꯈꯣꯏ ꯑꯦꯜ ꯄꯤ ꯆꯠꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯍꯔꯥꯎꯐꯝꯗꯒꯤ ꯅꯨꯡꯉꯥꯏꯐꯝ ꯍꯔꯥꯎꯕꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯁꯝꯊꯤꯡ ꯈꯔꯗꯤ ꯐꯔꯦ ꯋꯥꯟ ꯂꯦꯌꯔ ꯑꯣꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯇꯥꯔꯦ 100% ꯂꯦꯌꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯕꯤꯗꯩ ꯀꯜꯂꯦ ꯍꯥꯏꯁꯦ ꯑꯁꯥꯝꯗ ꯑꯩꯈꯣꯏ ꯁꯤꯗ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯔꯣꯅꯦ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯑꯁꯥꯝꯗꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔ ꯍꯜꯂꯛꯑꯦ ꯁꯤ ꯑꯁꯥꯝ ꯆꯠꯅꯔꯕꯅꯤꯅ ꯑꯁꯥꯝ ꯁꯤꯇꯤꯖꯟ ꯑꯣꯏꯔꯦ ꯍꯥꯏꯔꯣꯅꯦ ꯁꯤꯕꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯇꯤꯖꯟ ꯍꯜꯂꯛꯀꯥꯟꯁꯤꯗ ꯑꯥꯏ ꯑꯦꯜ ꯄꯤ ꯄꯥꯏꯔꯒ ꯃꯥꯅ ꯆꯪꯉꯦ ꯌꯥꯔꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯟꯅ ꯈꯤꯇꯪ ꯑꯥꯏ ꯑꯦꯜ ꯄꯤ ꯄꯥꯏꯕꯒꯤ ꯈꯤꯇꯪ ꯕꯦꯔꯤꯌꯔ ꯑꯃ ꯂꯩꯖꯕ ꯋꯥꯅꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯂꯩꯇꯦꯕ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯅꯛꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯁꯣꯔꯤ ꯑꯩꯈꯣꯏ ꯏꯁꯇꯦꯠꯁꯤꯡꯗ ꯆꯠꯂꯝꯗꯕ ꯃꯌꯥꯝ ꯂꯩꯔꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏ ꯕꯤ ꯖꯦ ꯄꯤ ꯔꯥꯝ ꯃꯥꯙꯕ ꯏꯝꯐꯥꯜꯗ ꯉꯔꯥꯡ ꯅꯍꯥꯟ ꯊꯨꯡꯉꯔꯦ ꯎꯈ꯭ꯔꯦ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤ ꯂꯥꯛ 23-24 ꯍꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ 2011ꯒꯤ ꯌꯦꯡꯉꯒꯗꯤ 2010ꯒꯤ ꯌꯦꯡꯉꯒꯗꯤ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏ ꯇꯥꯃꯣ ꯍꯧꯖꯤꯛꯐꯥꯎꯒꯤ ꯂꯩꯔꯤꯕ 27 ꯂꯥꯛ 28 ꯂꯥꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯒꯤ ꯄꯤꯄꯜꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅ ꯊꯥꯈꯤꯕ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡ ꯅꯥꯊꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯗ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜ ꯇꯧ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯑꯃꯁꯨ ꯂꯩ ꯏꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯀꯩꯝꯇ ꯎꯗꯕꯤꯗ ꯀꯩꯝꯇ ꯈꯪꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜ ꯇꯧꯒꯗꯕꯅꯤ ꯖꯅꯋꯥꯔꯤꯗ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜ ꯇꯧꯕ ꯌꯥꯔꯤ ꯍꯥꯏꯕ ꯄꯥꯎꯁꯨ ꯑꯩꯈꯣꯏ ꯐꯣꯡꯅꯔꯤ ꯇꯧ ꯍꯥꯏꯕꯁꯨ ꯉꯔꯥꯡ ꯎꯅꯈꯤꯕ ꯃꯥꯒꯤ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯑꯩꯈꯣꯏꯒꯤ ꯔꯥꯝ ꯃꯥꯙꯕ ꯎꯅꯈꯤꯕ ꯃꯇꯝꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯄ꯭ꯔꯦꯁꯔ ꯄꯤ ꯍꯥꯏ ꯑꯗꯨꯕꯨ ꯆꯩꯔꯛꯁꯤꯗ ꯑꯃꯨꯛ ꯕꯤ ꯖꯦ ꯄꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯤꯟꯅꯕꯒꯤꯁꯨ ꯑꯩꯈꯣꯏ ꯍꯣꯏ ꯃꯥꯒꯤ ꯇꯥꯔꯝ ꯁꯤꯆꯨꯋꯦꯁꯟ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯥꯖꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗꯤꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯄꯥꯏꯈꯠꯀꯗꯕ ꯊꯥ ꯑꯍꯨꯝꯃꯨꯛ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦꯅ ꯍꯣꯠꯅꯕ ꯗꯤꯁꯤꯗꯦꯟ ꯂꯩꯕ ꯈꯣꯠꯄꯒꯤ ꯃꯌꯥꯝ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯂꯤꯁꯥꯡꯁꯤꯗ ꯊꯥ ꯑꯍꯨꯝ ꯃꯔꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯤꯄꯜꯗ ꯑꯋꯥꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯑꯋꯥꯕ ꯂꯩꯔꯤꯃꯛꯁꯤꯗ ꯁꯤꯒꯨꯝꯕꯒꯤ ꯑꯃꯨꯛ ꯏꯔꯥꯡ ꯑꯃ ꯂꯥꯛꯄꯁꯤꯗ ꯇꯥꯃꯣ ꯀꯩ ꯌꯦꯡꯅꯒꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯦꯆꯣꯔꯤꯇꯤ ꯋꯥꯠꯄꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯋꯥꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜ ꯀꯦꯔꯦꯛꯇꯔ ꯑꯣꯏꯅ ꯁꯨꯝ ꯂꯩꯖꯔꯕ ꯄꯣꯠ ꯑꯣꯏꯅ ꯇꯧꯋꯤ ꯁꯤꯒꯤꯁꯤꯗ ꯈꯨꯗꯤꯡꯃꯛꯇ ꯁꯔꯀꯥꯔ ꯑꯃ ꯄꯥꯏ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯀꯦꯕꯤꯅꯦꯠ ꯁꯤꯁꯇꯦꯝꯁꯤꯗꯗꯤ ꯀꯦꯕꯤꯅꯦꯠꯅ ꯃꯀꯣꯛꯅꯤ ꯍꯥꯏꯔꯤꯅ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯈꯪꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯪꯗꯦ ꯐꯣꯔꯁ ꯑꯃꯒꯤ ꯏꯀ꯭ꯋꯦꯜ ꯂꯣꯏ ꯃꯥꯟꯅꯕ ꯄꯣꯖꯤꯁꯟꯅꯤ ꯍꯥꯏꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯔꯀꯥꯔ ꯄꯥꯏꯃꯤꯟꯅꯕꯒꯤ ꯄꯣꯠꯁꯤ ꯌꯥꯎꯗꯕ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯐꯝ ꯇꯥꯟꯅꯕꯒꯤ ꯐꯝ ꯄꯥꯏꯈ꯭ꯔꯒꯗꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯎꯋꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯄꯤꯕꯃꯛꯇꯁꯨ ꯑꯩꯅ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯦꯁꯀꯣꯔꯠꯇꯨ ꯒꯥꯔꯤ 5-6 ꯄꯤꯔꯅꯤ ꯑꯗꯨꯒ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯒꯗꯤ ꯑꯃꯇꯪ ꯄꯤꯔꯅꯤ ꯀꯥꯏꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯅ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤ ꯐꯥꯎꯕ खितंग चप मानबई मौन थम्बीखरगदी अखोई पुलप सरकार पाइमिनाबनी मिनिस्टर ओइरगदी अदई पैसा हेन तानबे हेलनी अखोई पैसा तानबे बोस यावरे पैसा एसमाइडी पैसा थोक मोहमनी का हैगा अखोई डिपार्टमेंट खा चाव पाइबो सरकार की डिपार्टमेंट सिंगदसु मिनिस्टर नतबिदसु असि डिपार्टमेंट सिदा गदा एसमाइ पैसा के महम लेरे का हाइ समाइना मिनिस्टर सेम कासु अखोई लेबा ngakpo ngakta unadreba एसमाइ सिदि मखो चोलनी काय सुम पोल लेनाबनिना अदु मोइन ताना लेरे अखोई सरकार पाइबा अखोई सरकारगी गवर्नमेंट सिस्टम सिदाबा मनुंग ले मैम सिदा लेबा ngasi अखोई पुलप चमनाबनी लेंगमाने अमना अखोई फुटबॉल साना कानसिदा टीम पुलप थोला कानसिदा कैप्टन दुरा ngakta देबा कैप्टन दु वेरनी कैप्टन दुदि मासु प्लेयर अमु इदि मासु प्लेयर मार्क तो थोमिनारगा सानाजी अदा राइट विंग सोलकपदा सोइदोनी अमाइ तोमिना मोसि पुलप थोमिनारगा सका ngamina si मिनिस्टर हाइजना अखोई कैप्टन गुमनी कैप्टन मासु प्लेयर नि मासु सानो मासु गोल चंद्र मासु हैदरगे तोक्तोइनी हाइबे मोन चंगमिनारगा खितंग फगदो अदक्सि ताओ हामबगी अखोगी लैरिबो सिचुएशन इ अखोई तसेंदि पनबो इकाइरबा अखोई पनिंग्रबो हमने हाइ थमजरगा हानबदी चीफ मिनिस्टर एन बिरेन जी सिंतु उवन डिसिजन कांगुन होरम बिरांगने अदो हौजिकना मु चीफ मिनिस्टर सिंदु हैबो हमने तोथोगादा मिनिस्टर रिशफल तौसे हैबो हमने लाइजे सिदा अखोई
ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯒꯤ ꯃꯦꯟꯇꯥꯂꯤꯇꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯒꯤ ꯃꯥꯒꯤ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯇꯥꯃꯣ ꯀꯩ ꯍꯦꯟꯅ ꯌꯦꯡ ꯌꯥꯒꯦ? ꯑꯗꯨ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐꯝꯃꯨꯅꯕꯒꯤ ꯄꯣꯠꯁꯦ ꯐꯝꯃꯨꯅꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝꯒꯤ ꯑꯦꯅꯥꯂꯣꯖꯤ ꯑꯃ ꯂꯧꯁꯦꯕ ꯐꯨꯠꯕꯣꯜ ꯇꯤꯝ ꯊꯣꯛꯂꯀꯥꯟꯁꯤꯗ ꯃꯌꯥꯝ ꯄꯨꯂꯞ ꯁꯥꯟꯅꯃꯤꯟꯅꯗ꯭ꯔꯒ ꯌꯥꯗꯦ ꯕꯦꯛꯇ ꯁꯣꯜꯂꯒ ꯍꯦꯛꯇ ꯄꯨꯗꯣꯏꯅꯤ ꯑꯗꯒꯤ ꯐꯣꯔꯗ ꯁꯣꯜꯂꯒ ꯒꯣꯜ ꯆꯠꯂꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯐ ꯂꯥꯏꯟ ꯂꯣꯏꯅꯃꯛꯀꯤ ꯃꯥꯏ ꯔꯣꯜ ꯂꯩꯅꯩꯗꯅ ꯄꯨꯂꯞ ꯆꯪꯃꯤꯟꯅꯕ ꯑꯣꯏꯅ ꯆꯪꯉꯅꯤ ꯐꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯍꯧ ꯀꯥꯡꯕꯨꯅ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯀꯟꯁꯤꯜꯂꯒ ꯃꯣꯏꯅ ꯂꯣꯏ ꯁꯤꯜꯂꯒ ꯑꯇꯩꯁꯤꯅ ꯅꯥꯀꯟꯗ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗꯁꯨ ꯈꯟꯅꯕ ꯍꯤꯞꯄꯣꯗ ꯊꯣꯛꯂꯛꯏꯁꯤꯕꯣꯕ ꯁꯤꯒꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯁꯤꯗ ꯁꯣꯏꯕ ꯑꯃ ꯂꯩꯕꯁꯤꯅ ꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯩꯈꯣꯏ ꯍꯦꯛ ꯑꯧꯕꯗꯁꯨꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯗꯤ ꯑꯦꯁꯀꯣꯔꯠꯇꯨ 10 ꯊꯣꯛꯂꯛꯑꯅꯤ ꯑꯗꯩ ꯐꯦꯔꯥꯟ ꯍꯥꯏ ꯌꯥꯔꯒ ꯃꯥꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯗꯣ ꯍꯧꯔꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯍꯜꯂꯦꯕ ꯁꯨꯝ ꯈꯦꯠꯅꯕꯁꯤꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯧꯗ꯭ꯔꯒꯗꯤ ꯑꯩ MLA ꯀꯥꯔꯤ ꯀꯩꯀꯥꯟꯗꯣꯏꯅꯣ ꯀꯥꯏ ꯋꯥꯈꯜ ꯈꯜꯍꯟꯕꯒꯤ ꯄꯣꯠꯁꯦ ꯁꯤ ꯊꯣꯛꯇꯅꯕ ꯃꯌꯥꯝꯁꯤ ꯆꯥꯎꯔꯛꯄ ꯃꯥꯟꯅꯅꯕ ꯈꯤꯇꯪ ꯏꯀ꯭ꯋꯦꯜ ꯇꯔꯝꯁ ꯂꯩꯍꯜꯂꯒꯗꯤ ꯔꯤꯁꯕꯜ ꯇꯧꯗ꯭ꯔꯁꯨ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯄꯥꯏꯃꯤꯟꯅꯕ ꯍꯥꯏꯕ ꯈꯟꯒꯗꯧꯕ ꯑꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯅ ꯌꯥꯎꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯤꯅꯤꯁꯇꯔ ꯁꯦꯐꯜꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯀꯥꯟꯗ ꯄꯤꯄꯜꯅ ꯀꯩ ꯄꯥꯝꯃꯤꯒꯦ ꯑꯗꯨ ꯈꯪꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯦꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯤꯀꯨꯞ ꯑꯃꯇꯪꯒꯤ ꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ. Your favorite satellite channel Times of Manipur Tom TV is now on Airtel Digital TV on channel number 646. अनौब अमदी नुंगाय पाव गवर्नमेंट की थबा में सोयना फंगबा यारगनी ICS कोचिंग सेंटर ना 100% जॉब फंगनबगिदमक्ता गारंटी पीदुन लागली इंडिया की ओइना सरकार की थबा ख्वाइदगी मसिंग एना फंगलेबा ICS कोचिंग सेंटर इम्फाल सोहानगन ICS की थोइदोबा फिजर सिंगदी कोर्स अमखक की प्रिपरेशन तौबिरगा तोंगान डिपार्टमेंट सिंगी हाइबदी बैंकिंग रेलवे पोस्ट ऑफिस होम टीचिंग डिफेंस कोर्ट हाइबसिंग असिदा थबक लाइन फंगलगन ICS की टीचिंग मेथड ना मिनिट मरी नत्रगा मंगा संगदब क्वेश्चन सिंगबु सेकेंड अहुम नत्रगा मरी द सॉल्व तौब ngमले इम्फाल द लेरिबा ICS कोचिंग सेंटर दा बोर्डिंग की खुदोंग चाबजु थमजरी फॉर डिटेल्स प्लीज कांटेक्ट ICS कोचिंग सेंटर इम्फाल कसामथोंग होदाम लाइरक Times of Manipur Tom TV की morning talk अखोई मियाम येंगबी बिसुंगु तराम नमोना ब्रेक बतम उक्सरी अखोई मखा तारको पावसदी अखोई तमो अतई नते अखोई लमदमसी अखोई तोंगान बा अखोई थांगरिबो नाइबिंग कंट्री मैमदगी अपन साफू लापा हाइताई है अदु साफू जे करम साफू नगर निशागे व ड्रग के साफू नि लाइजे अखोई युलो लेयो मायनमार रोमदगी ngasi फावबद अखोई तोंगान बा मखलगी अखोई निशागी पलम सिन नगर पलम मैम लापा अदु मणिपुर पुलिस डिपार्टमेंट की माइकी देसु फागतपा असम राइफल जो फागतपा अखोई इम्फाल टू मोरे सम सेन हाय कन इम्फाल टू मोला बिसिदा अखोई खुदेंग ताबी पोस्ट चेक पोस्ट ngasi बंग फागलियो मैम जे अदु मति बा को के फागखरे अदु ngarang han maksu फागत पे लेप्ट्री अदु अखोई मणिपुर पुलिस न अखोई थवाल एरिया मफम सिंह अखोई तोंगान अखोई ड्रग मैन्युफैक्चर तो कंपनी के हाई ताई कंपनी है ना सो हाई दगसु लोन तो मो क्या थुगाइबा दी मी फाबी थोक मैम लेरे अदि मणिपुर सिलो खुलप कांगु द ngarang सो क्वेश्चन अखोई सिकब नोमाजिंग सिंगी मा अखोई परेंग द अखोई पोपी पामी मैम याथि बि थोक लेरे सिमाना अखोई लमदम असिदा अखोई नहा ओरिबसिंग स्टूडेंट सिंजे लम अखोई तुंगी युम्बीनी अखोई तुंगी अखोई पिलरम ओइदोंनि अखोई हल्लमन हाइना बखोई कोट मैम लेनरीब सी लेरी मक्सिदा अखोई नहा ओगिदा मैम सिदा अखोई निशागी पाक इराक नरकसिदा अखोई एनजीओ मैम थोकतसु कन्नब लाउन मैम लेरी होई ती निशागी से हेन सुम हेजल अखोई मोंग लाई से तामो कई अपील तुम मिले सी इशू याम जाव पोने तसेना अखोई निशाना कमाई तौना सोलेनो सोसाइटी में सोलेनो कांसिदा निशा अवेलेबल ओइदु पोट आतसु नत्रे अखोई सोसाइटी की साइकोलॉजी की सोंदरपा अखोई एम्प्लॉयमेंट वासलपा अरे मी मैम से नहा सिंसिदा मागी होप्स याम लेरतबा केदोरेनो खंजलतबा चामन नोबा लापा सिना कन सिदा खांगबा हाइदि अखोई ताइनफम मोइरपदा निशा ताइनबगे मोने तोरिसबो अरे दसेना अखोइना निशासी टैकल तौगे हारगदी अवेलेबिलिटी बुजी फारे फंगे हाइबसु फंगनदबसु यारे फंगनदबसु होना दामने अदि मथक तो अखोइना
ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯁꯦꯝ ꯀꯥꯟꯁꯤꯗ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯁꯤ ꯃꯔꯤ ꯂꯩꯅꯩꯕ ꯍꯥꯏ ꯉꯁꯥꯏꯒꯤ ꯏꯀꯣꯅꯣꯃꯤ ꯌꯥꯝ ꯆꯥꯎꯈꯠꯇꯅ ꯑꯩꯁꯦ ꯊꯕꯛ ꯑꯐꯕ ꯑꯃ ꯐꯪꯗꯣꯔꯤ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯌꯥꯝ ꯕ꯭ꯔꯥꯏꯠ ꯑꯣꯏ ꯍꯥꯏꯔꯒꯗꯤ ꯗ꯭ꯔꯒ ꯂꯣꯝꯗ ꯇꯥꯏꯅꯕꯁꯤ ꯈꯔ ꯍꯟꯊꯔꯛꯀꯅꯦꯕ ꯃꯥꯒꯤ ꯏꯟꯀ꯭ꯂꯤꯅꯦꯁꯟ ꯂꯩꯗꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯗꯒꯤ ꯁꯣꯏꯗꯅ ꯆꯪꯈꯤꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯇꯧꯐꯝ ꯂꯩꯇꯦ ꯑꯁꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤ ꯊꯕꯛ ꯂꯩꯇꯦ ꯑꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯂꯩꯇꯦ ꯑꯗꯨꯅ ꯀꯥꯏꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯑꯁꯥꯏ ꯆꯠꯂ ꯐꯝꯕꯁꯤ ꯈꯣꯠꯂꯁꯤ ꯇꯧꯕꯁꯤ ꯁꯨꯝꯕꯁꯤ ꯍꯧꯔꯛꯏꯅꯦꯕ ꯇꯧꯔꯤꯁꯤ ꯐꯥꯎꯕ ꯑꯗ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯁꯤ ꯂꯤꯡꯍꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯟꯇꯔꯤꯡꯁꯤ ꯐꯖꯅ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯅꯍꯥꯔꯣꯟꯁꯤꯗ ꯑꯗꯨꯒ ꯑꯦꯚꯦꯂꯦꯕꯤꯂꯤꯇꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯒ ꯁꯨꯡꯉꯝꯃꯦꯒ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯒꯗꯤ ꯗꯤꯃꯥꯟꯒ ꯁꯄ꯭ꯂꯥꯏꯒꯁꯦ ꯃꯔꯤ ꯂꯩꯅꯩ ꯑꯩꯅ ꯑꯩꯁꯨ ꯍꯥꯏꯔꯣꯅꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯗ꯭ꯔꯒꯁꯤ ꯁꯨꯡꯉꯦ ꯍꯥꯏꯔꯣꯅꯦ ꯌꯣꯟꯐꯝ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯔꯣꯏꯕ ꯌꯣꯟꯐꯝ ꯂꯩꯔꯛꯄꯗꯨꯅ ꯑꯩꯁꯨ ꯁꯥꯅꯤꯡꯕꯒꯤ ꯄꯩꯁꯥ ꯇꯣꯡꯅꯤ ꯈꯜꯂꯛꯏꯁꯦ ꯑꯗꯨꯅ ꯑꯅꯤꯃꯛꯁꯤ ꯔꯤꯂꯦꯁꯟꯁꯤ ꯁꯤꯒꯤ ꯔꯤꯂꯦꯁꯟ ꯊꯨꯒꯥꯏ ꯇꯥꯕ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟꯁꯤ ꯂꯩꯍꯟꯗ꯭ꯔꯒꯗꯤ ꯀꯩꯅꯣꯁꯨ ꯁꯄ꯭ꯂꯥꯏꯁꯤ ꯇꯣꯛꯆꯈ꯭ꯔꯅꯤ ꯗꯤꯃꯥꯟꯅ ꯄꯨꯁ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯆꯪꯍꯟꯕꯁꯨ ꯂꯩ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯆꯥꯔꯗꯤ ꯐꯅꯤ ꯁꯤ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯅ ꯏꯟꯁꯤꯜꯂꯛꯏꯁꯤ ꯑꯦꯗꯚꯔꯇꯥꯏꯁꯁꯨ ꯂꯩꯅ ꯑꯗꯨꯃꯥꯏꯅ ꯗꯤꯃꯥꯟꯗꯒꯤ ꯏꯜꯂꯛꯄ ꯄꯣꯠꯁꯤꯁꯨ ꯇꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯑꯦꯚꯦꯂꯦꯕꯤꯂꯤꯇꯤ ꯐꯦꯛꯇꯔꯤ ꯂꯩꯍꯜꯂꯒꯁꯤ ꯊꯨꯒꯥꯏꯕ ꯂꯩꯍꯟꯗꯕ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯄ꯭ꯂꯥꯏ ꯂꯩꯍꯟꯗ꯭ꯔꯒ ꯗꯤꯃꯥꯟꯗꯁꯨ ꯂꯩꯍꯟꯗꯕꯗꯣ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯁꯤ ꯀꯥꯟꯅꯗꯕ ꯄꯣꯠꯅꯦ ꯈꯪꯍꯟꯕ ꯑꯅꯤꯃꯛꯁꯤ ꯑꯁꯣꯝꯗ ꯑꯅꯤꯃꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯁꯤ ꯃꯔꯛꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅꯁꯨ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌా ꯑꯃ ꯆꯪꯁꯤꯟꯗꯅ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯔꯦꯀꯦꯠ ꯌꯥꯝ ꯐꯒꯠꯄ ꯊꯕꯛ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯗꯦ ꯇꯨ ꯗꯦꯗ ꯊꯦꯡꯅꯕ ꯄꯣꯠꯇ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯅ ꯉꯁꯤ ꯔꯦꯀꯦꯠ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯏꯝꯐꯥꯜ ꯏꯁꯁꯨ ꯅꯣꯡꯉꯥꯜꯂꯒ ꯊꯨꯒꯥꯏꯔꯕꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯁꯥꯏꯃꯜꯇꯦꯅꯁꯂꯤ ꯑꯗꯨꯝ ꯂꯥꯛꯄ ꯑꯃ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯁꯤ ꯑꯗꯨꯝ ꯎꯕ ꯑꯃ ꯂꯩꯕ ꯑꯗꯣ ꯑꯃꯅ ꯇꯧꯔꯒꯗꯤ ꯑꯃꯅ ꯍꯤꯗꯥꯟꯅꯕ ꯑꯃ ꯂꯥꯛꯄ ꯑꯗꯨ ꯅꯠꯇꯕꯤꯗ ꯖꯣꯏꯟꯂꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯦꯟꯅ ꯐꯝꯃꯤꯟꯅꯕ ꯑꯃꯅ ꯍꯦꯟꯅ ꯇꯧꯃꯤꯟꯅꯕꯒꯤ ꯈꯣꯡꯖꯪ ꯄꯨꯂꯤꯁꯅ ꯇꯧꯏ ꯊꯕꯛꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯝꯐꯥꯜ ꯋꯦꯁꯇ ꯖꯒꯥ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯁ ꯄꯤꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯍꯦꯛ ꯅꯣꯡꯉꯥꯜꯂꯒꯅ ꯑꯃꯨꯛ ꯊꯧꯕꯥꯜꯅ ꯑꯃꯨꯛ ꯐꯒꯠꯂꯛꯄ ꯅꯣꯡꯉꯥꯜꯂꯒꯅ ꯑꯃꯨꯛ ꯏꯁꯇ ꯐꯒꯠꯂꯛꯄꯒꯤ ꯑꯩꯈꯣꯏ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯄꯤꯔꯠ ꯑꯃ ꯑꯩꯅ ꯇꯧꯒꯗꯤ ꯃꯥ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯕ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯈꯪꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯕ꯭ꯔꯥ ꯀꯥꯏꯕ ꯄꯤꯄꯜꯗ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯍꯟꯕ ꯑꯃ ꯍꯦꯛ ꯂꯥꯛꯑꯦ ꯃꯁꯤꯃ ꯄꯨꯂꯤꯁꯅꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯗꯤ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯤꯄꯜꯅ ꯈꯜꯂꯤꯕ ꯋꯥꯐꯝꯗꯨꯅꯤ ꯂꯥꯛꯏꯁꯦ ꯁꯤꯗꯤ ꯇꯥꯃꯣ ꯀꯩ ꯄꯣꯠ ꯊꯝꯃꯤ ꯁꯤ ꯉꯁꯥꯏ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟꯁꯨ ꯐꯩ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯇꯧꯗ ꯌꯥꯗꯦ ꯇꯧꯕꯗꯣ ꯑꯗꯨꯒ ꯈꯤꯇꯪ ꯁꯤꯅꯤꯁꯇꯔ ꯑꯣꯏꯅ ꯌꯦꯡꯉꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯏ ꯀꯣꯇꯥ ꯃꯣꯏ ꯊꯝꯅꯔꯒ ꯉꯁꯤ ꯑꯃ ꯄꯨꯊꯣꯛꯄ ꯍꯌꯦꯡ ꯑꯃ ꯄꯨꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯤꯁꯨꯂꯥꯏ ꯚꯠꯇꯥꯆꯥꯔꯤ ꯍꯣꯏꯅ ꯏꯕꯗ ꯂꯥꯏꯔꯤꯛꯇ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯦꯗꯜ ꯐꯪꯕꯗ ꯑꯃ ꯋꯥꯠꯂꯤ ꯀꯤꯂꯣ 10 ꯐꯥꯔꯗꯤ ꯑꯣꯏꯅꯤ ꯍꯥꯏꯔꯣꯅꯦ ꯀꯤꯂꯣ ꯑꯃ ꯋꯥꯠꯂꯤ ꯅꯣꯏꯗꯤ ꯈꯥꯏꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯃꯣꯏ ꯃꯁꯦꯟ ꯃꯣꯏ ꯌꯦꯟꯅꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯒꯗꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯥꯛꯅꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯏꯟꯁꯦꯟꯇꯤꯚꯁꯤ ꯀꯃꯥꯏꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯇꯧꯋꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯗꯜ ꯍꯩ ꯇꯥꯟꯅꯔꯤ ꯍꯥꯏꯁꯨ ꯄ꯭ꯔꯥꯏꯖ ꯐꯪꯗꯣꯏꯅꯤ ꯃꯦꯗꯜ ꯐꯪꯗꯣꯏꯅꯤ ꯍꯥꯏꯕ ꯄꯣꯠ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯗꯣꯏꯅꯤꯒ ꯈꯔ ꯂꯩꯔꯝꯕ ꯌꯥꯏꯕ ꯁꯨꯝ ꯑꯗꯩꯃꯒꯗꯤ ꯀꯣꯇꯥꯁꯤ ꯌꯦꯟꯅꯁꯤ ꯀꯥꯏ ꯍꯥꯏꯕ ꯃꯉꯣꯟꯗ ꯃꯅꯨꯡꯗ ꯁꯤꯟꯗꯣꯛꯅꯔꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯆꯦꯛꯁꯤꯟꯗ ꯌꯥꯗꯦ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟꯁꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯣꯊꯍꯧꯔꯤꯅꯣ ꯃꯤꯅ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯀꯝꯄꯤꯇꯤꯁꯟ ꯂꯥꯛꯀꯥꯟꯁꯤꯗ ꯑꯍꯦꯟ ꯇꯥꯟꯅ ꯀꯥꯟꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯍꯦꯟꯒꯠꯂꯛꯏꯅ ꯑꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯑꯣꯏꯅ ꯋꯥꯈꯜ ꯊꯝꯕꯤꯔꯀꯥꯟꯗ ꯑꯃꯒꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣꯒꯤ ꯉꯁꯤ ꯑꯁꯤ ꯃꯌꯥꯝ ꯀꯥꯏꯊꯣꯛꯄꯤꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯇ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯉꯁꯤ ꯂꯝꯗꯝꯁꯤꯗ ꯐꯣꯡꯉꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯒꯤꯗꯃꯛꯇ ꯇꯥꯃꯣꯕꯨ ꯇꯔꯥꯝꯅ ꯑꯃꯨꯛ ꯑꯣꯛꯆꯕꯒ ꯂꯣꯏꯅ ꯊꯥꯒꯠꯆꯕꯁꯨ ꯐꯣꯡꯗꯣꯛꯆꯩ ꯇꯥꯃꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤꯌꯥꯝꯗꯤ ꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪꯗꯨ ꯄꯤꯅꯕꯤꯌꯨ